ꯀꯨꯝꯖꯥ 1973ꯒꯤ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯂꯥꯟꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 16ꯗ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄ ꯈꯣꯡꯖꯣꯝ ꯗꯦꯒꯤ ꯊꯧꯔꯝ ꯆꯍꯤ ꯑꯁꯤꯒꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯈꯦꯕ ꯆꯤꯡꯗ ꯂꯩꯔꯤꯕ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯀꯝꯄ꯭ꯂꯦꯛꯁꯇ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯁꯤꯡ ꯑꯌꯥꯝꯕꯅ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯃꯥꯡ ꯆꯍꯤꯁꯤꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯁꯤꯡꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯃꯑꯣꯡꯗ ꯄꯥꯡꯊꯣꯛꯅꯕ ꯄꯥꯟꯗꯝꯗ ꯉꯁꯤ ꯈꯣꯡꯖꯣꯝ ꯗꯦꯒꯤ ꯔꯤꯍꯔꯁꯦꯜ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯗꯤ.ꯁꯤ. ꯊꯧꯕꯥꯜ ꯑꯍꯟꯊꯦꯝ ꯁꯨꯚꯥꯁ IAS ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯔꯤꯍꯔꯁꯦꯜ ꯑꯗꯨꯗ ꯈꯣꯡꯖꯣꯝ ꯗꯦ ꯅꯨꯃꯤꯠꯇ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 16ꯗ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯥꯟꯠ ꯀꯨꯃꯥꯔ ꯁꯤꯡꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯑꯃꯁꯨꯡ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯒꯅꯤ꯫ ꯍꯟꯗꯛꯀꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯈꯣꯡꯖꯣꯝ ꯗꯦꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯑꯈꯟꯅꯕ ꯁ꯭ꯇꯣꯜꯁꯤꯡ ꯍꯥꯡꯗꯨꯅ ꯍꯧꯖꯤꯛ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDPꯁꯤꯡꯅ ꯁꯥꯖꯕ ꯄꯣꯠꯂꯝꯁꯤꯡꯁꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯀꯅꯤ ꯑꯃꯗꯤ ꯌꯣꯟꯒꯅꯤ ꯍꯥꯏꯔꯤ꯫ครับ